Manipuri lengang na miyam gi sel manghanduna tawning ma tawduna leire haina MPCC ki wangang loi ke joy kishan haikre amadi sakpi karongdagi khengzoi fawgi lambi sembagi thabak tawriba sida part 4 ki area da quality control tawdabadagi lambi semba thingjinkre Raji Pausing Sadong Bizari Manipuri lengang na miyam gi sel manghanduna tawning ma tawduna leire haina MPCC ki wangang loi ke joy kishan haikre Masi Congress Bhavan ta pangthokpa pangmisang onabada mangna makata na haikibada sarkar gi wangang loina wangang libasi sarkar gi ni lanai oina yengba yaroi MDS ki wathokta oida padaba kaya ngangba amadi Sports University asi Congress Party na sahandabani haiba wafam angakpani BJP na pamlabadi opposition yauduna bill pass tawba yai MDS na pakhalamba thabak PWD na khangde haiba wafam asi department amaga mai lenadaba minamba wangang bani Lupa crore kuntraro mapong khangdana manghan kharaga miyoi ama ani khakta maral thangjin bayaroi aseng bati doksi haibada sarkar na yajiba karigino sarkar gi asurba kaya asida sarkar gi wangang loina thongna leirabadi mapam amada hekta open debate tawnasi madu ngamdragadi aranba tawrure haiba yajagadabani haiki sidi mayam ama tawkibatu wangang loiduna crore hum khatani amhai khare crore tare ka lakh marfu khatani amhai masisu Congress Party amuka sona story it is more than 30 crore. If the government have the guts, please form one committee. Then let's inquire together. Opposition chi over, ruling chi over. Aduga misam praja dimhut chinba. Ekoi ki media ki mihut si all got things talk say be say. Masi chow na koi na lady belenga as the singaban. Masi da kari gumba lenga as the kira ka so koi second option nama pijari. Laidibal government asigil wangang lo oriba government asigil langa wangang lo asiga Congress Party o ki spokesperson oriba aiga public domain da anywhere government is na pamba mafam matam ma debate tawna service akona thamni masi Congress Party na laidibal langa asta chawna singna ba wafamni masida ngamdragadi akoi aranba tawrure akoi praja mayam gi maran khara koi siran turan ba lambi tawrure haidna isana khantajabaga loinana masi tumin leraga reform tokthoknaba miyam gi lan mangandanaba honna jo haibase Congress na leiriba langa sta thamba wafam PMGSY gi makhada Sandal District ki Khengzoi subdivision gi manung chanba sakpi karongdagi Khengzoi fawgi lambi sembagi thabak toriba sida part 4 ki area da quality control tokdabadagi lamdam adungi miyamna lambi semba thinjinkre hiramasida report ma Sanglo sahi kaya lambi si senda lakla matung hunjasina lambi si semba horokpada aduki matik yamna nungaiba harawa phongdoromba dugi tayonabada lambi si semlakpada hunjasina aduki matik pendaba khorang khosawnaba kaya ISTB da thamlakle masigi matangi lambi se action athubada lobiu kari kumba khoina haiba tana base yadra gadi huji ki sarkar ase su khoina hajing matung da government ki taraf ta development scheme na khoina su mating pangloi ngasi huji riang ni ba koila se ngarang tha bne ba ngarang tha ba si khud phak thoba ya ba koila se khoi thing na tre ba asi di as government na huji go to village go to hill side adu asi gi matang si da PM GSY gi department sing se go to hills de si da moi chat ba ha bi se koina pressure pinning ba except over si lemon grass lagra su resources mayam puthok nangai gi se silambi smung na koila sto bi ready khoina kamai na puthok ni asidi khoi gi sustainable amu oiroi ba asigi honorable CM ne aduga mantri sing ne loina concerned department ne asidi kumna yingsin biro ha bi se khoi as chief association secretary oina Khengzoi sub division gi chief secretary oina public interest asi haijaning hai hoje khone lepsari mphom si Sabi karon tu jopi gi part 3 gi area dani hawi thabak asi tha phadriba koilas ni ji akhuna inspection sasari bisi khungi khoi chip ka koilas asi momonin ta dabdagi khunja singna wakat lakbadagi ngasi akhoi ISTB team na performance ni yesin sebani haiba koilas asi anoba sarkar asina khoi lambi thongi phim yang quality leiba all weather road thangmani haiba pafong kaya phongdogasu manung hanjim phom sindadi quality leitana thabak subagi mami yam chaunu tari asibum phim asida anoba sarkar gi lenga ki mai leinaba singna achawa mi ma changbiduna koi matam kuina sang semaktraba nongna sema lambi sing asi yamna quality leiba adu lambi ama ohan ba haibasi mathau tari asibu phim asida
अनौब सरकार असिना मनु हजिमा मफमसिंगदा चाको थवांगे थबक क्या पाखलगसु थबक अदुबु सुरिबा कंट्रेक्टर ठेकेदार सिंगना निंगथिना क्वालिटी लेतना सेमबा सिना लमदम मदुगी लंबी थोंग फियम फगनन होनबदा अचौबा माइथीबा हाइबदु मपीबा सोयदना ओगेदोरि वीडियो जर्नलिस्ट जीवन गलोना पाउदम जरिबा इंद्रा आईएसटीवी न्यूज लंकालो हंदक लोकताक पाता इहान हानबो ओइना हौदोकिबा लोकताक फ्लोटिंग होमस्टे ना लम कोइबे क्यागी पोंगिंग सिंगसिंगपन ओइरे हिरमससु रिपोर्ट अमा इम्फाल लगी किलोमीटर यांकरोम चलगा थांग केंद्र की मनुम चनबा ngaramda anak nang sakiba floating homestay manipur miyam amadi lam koiba lakpasingi puning sumaningai oiba mafum ama oire aina hauji lejerim fam asi akoi thang ngaram haibaduni handakta akoi nouna sanga keba homestay adune chatgudrem se basi chanana hona bada akoi hida silangi ba singna akoi di life jacket se akoi lele life jacket lele matungda no riba akoi homestays dani chorangna masi chapada akoi minute kumuk changni haibai रो येंगा कांदा कोई कमाइन तो बिया दुगा हाइब होम स्टेज दा करी नो फैसिलिटी फंगे बसे दुगा कमाइन तो ना कोई मपालम की टूरिस्ट सिंग से कोई पुनिंग चिंचिन गदे की हाइब दुनी मदु की होनरी बा अदुम लेदो की कांगदु सिंग सो कोई उनरा कांदा ओय सना जगे अखोय जेक मरोइना नारम की लेबिरम बा कोई प्रजासी वॉलंटियर सिंग सिना कोई गाइड तो कांदा कोई होम स्टे सिदनी को चक्के दुरेबसी फैमिली सिंग पुरागा हाइर मफुम मसिदा कोई पथा मतमदा लोकताक की फजबा मिदांग दो एगदरे लोकताक की फजबा सिदा सुकी मतिक फजगरबनी लोकताक पात मयाइदा ngaramdagi minute kunnom hi tongna chalaba matungda mafum masi yobungami hi tongiba miyoi singda volunteer singna life jacket piduna ningchina ngak seli floating homestay asida bedroom ani kitchen ama amadi bathroom amsung toilet attached toduna lamkoiba lakliba singda yamna ningchina systematic naina homestay stil helli homestay si loktak ecotourism development organization ledogi meng makhada laisam birena homestay si bagi wakhalon amagalunena semkibani amabula adi loktak koigena loktak koige haiba posi loktak adum noi wakhalon se dum thamba adugadi makhoi apama si kadai da no yengagadi loktak da pamagadi loktak da sungumba pot ama thamagadi yam ngat pothaba amgani haiba si adugi asada ai sempasa लेदोगी प्रेसिडेंट चु ओरिबा अदुगा मणिपुर दा अहान बोइना होमस्टे चलाइबा होकिबा माइपाक साउना फोंदोरकपदा लोकताक की मौसागी ओइबा सक्तम काइदना लोकताक पाक की फजबा अमदी मौसागी फजबबु मालेम दा सक्ताक नो पंदमदा फ्लोटिंग होमस्टे सी संगोतखिबनी असिदा लाखरिबा विजिटर सिंगसी एकोगी फॉरेन दगी अदुगा इंडिया गी एकोगी लोकल पुलिस मयाम अमा लाखपिगरे मकोइना असुगुंबा अताव फुमसंगसिदा मकोइसि लेकना चानबि खुदोंचाबो पिबिरगदी हेना यामना नुवाइगने हाइबगी अचेत थाजब मयाम अमा पेरपदुन मरम मरकांदा लोकता इको टूरिज्म डेवलपमेंट ऑर्गेनाइजेशन यामना समना लेदो हाइबसिना सिगुंबा फ्लोटिंग होमस्टे से मदुगी मांगदा पांडमना थमकांदा तिंकचरी प्लास्टिक सिंग सखाइदनबा मफम मसिदा मशीन नम थमदुना प्लास्टिक सिंग असि मै थादोली मदुना अकोइबगी फिवमदसु काहेंद्री मणिपुर की मियाम दा ख्वाइदगी नुंगाइबा मपीगे दुरेबा अदुगुंबा फ्लोटिंग होमस्टे दुनी मसिदा लेरकांदा उबे फंगदरुसे अय वंतागी अखोई नुमिना थोलकपा अदुगा नुंगधलगी मतमदा तोंगान तोंगान ngai मिसिना nga फाबा नुमिदांगी मतमदा अदुकी मते अनुबा शहरमा पाट मेयाइसते लेरब्रा हाइबदुनी अखोई फ्लोटिंग होमस्टे जे लेंबिरक्तना मसिगी फजबा लोकताकी फजबा दुनी हजि पामलिबसे वीडियो जर्नलिस्ट अबोयगलेना जितनी मोंबा आईएसटीवी न्यूज लोकता लेबर स्मार्ट कार्ड होल्डर सिंह मरक्ता बिजनेसमैन यावना अरान ममियोई का यावशलंबा सिंह क्रॉस वेरिफिकेशन चथादबना बेनिफिशियरी पेंडिंग लेवनी हाइना मणिपुर बिल्डिंग एंड अंडर कंस्ट्रक्शन वर्कर्स वेलफेयर बोर्ड की चेयरपर्सन एस प्रेशोजी सरमनंगा से इम्फाल वेस्ट डीसी ऑफिस कॉम्प्लेक्स लेबा बोर्ड की ऑफिस पांगथोपा पामिसिंग उनाबदा फोंदोखरे मांगना मखा तारादुना लेबर कार्ड होल्डर मणिपुर की ओइना पुन्ना लाख अमा लिसिंग तारा निपान सहम कुंथ्रानिथो एसगी मनुंगदा अरान ममियोई का यावना बोर्ड की स्टाफ मसिंग यामदबना क्रॉस वेरिफिकेशन तौबदा मतम चंगबनी लेबर वर्कर अबदा बसागी असेंबा चे सांग पुदुना ऑफिस लाक्तुना खंगलबनी था अमगी मनुंगदा माकी फमम थोपसिंग पिथोकनी केंद्र होमफुदा अनौबा लेबर यूनियन सेंबदा अरिबा यूनियन सिंगना थिंगलिबा सी थिंगफम थोकते मियामदा हेन लेबर डिपार्टमेंट मसक खंगंदुना मियामगी सेवा तौबदा यूनियन मसिंग यामहनबना ngамगनी हाइखी कोई कार्ड साबदा पैसा हेना लौगी लौदे हाबगी एलिगेशन लेबसी हाना मदुगी पोतु लेरमगसु हौजी अनौबा ऑनरेबल चीफ मिनिस्टर की कोई इनिशिएटिव की मखादा मसी अनौबा कार्ड साबदा लौ पैसा हेना लौगो यादना विदंता लेबर डिपार्टमेंट की रजिस्टरिंग ऑफिसर खक्तनतना डीसी दसु लेबर कार्ड साबगी याबी अयाबा पिथोए सुमाय ट्रांसपेरेंट तौरबा यूनियन
ꯑꯔꯤꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯩ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯌꯨ ꯃꯣꯏꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯇꯧꯔꯒꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯇꯦꯟꯁꯟ ꯂꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁꯦꯜꯐ ꯕꯦꯅꯤꯐꯤꯠꯀꯤꯗꯃꯛꯇ ꯂꯥꯟꯅ ꯄꯥꯎ ꯄꯨꯊꯣꯛꯄꯤꯅꯕ ꯅꯠꯇ꯭ꯔꯒꯅ ꯔꯣꯡ ꯏꯃꯦꯖ ꯄꯨꯊꯣꯛꯄꯤꯅꯕ ꯃꯗꯨ ꯔꯤꯄꯣꯔꯠ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯇꯧꯕ board si kamai run tawni sigi chairperson kamai appoint tawni sigi member kamai tawni habigi declaration loimak union minister si details dai website lo yauri masdi yembiu wrong information se makhatan hapaga di akoi notice tharakani Siroi Lili Festival hayang roshilagani ngasi sumapam aduda tungan ba thauram sing pangthokli mafam aduda kari pangthokli bagi hai matang da ekoi gi paumi tingin ngomba mafam aduda leiri koi jitagi kai koi makhata pra khaminas hello zitabi ko koi na khangja ningi basi ngasi si ekoi gi Siroi Lili Festival gi mari ni janbe ni mari sida koi gi mafam aduda kari chachari bagi aduga koi gi audience ko eba attraction kari lai bagi hai sahibi Susila ina ji lejere from si koi ukul district ki koi TNL ground dani maru ina ngasi si ani suba Siroi Lili Festival ki mari ni chanban dumini sta tuan ba Manipur ki tuan fum sing dagi amadi Manipur ki mapan dagi lona about dagi auji ukul town si da thomjing directly maru ina ngasi ukul town da asuki matik weather si nuai ba no nga ki mangda koi no nga chu ki adu matung da weather si yam nuai ba weather tu ne ji lejere basi ai ki tungdi yeng bio myo listing kya ni haji khoi ki tangkhum nagalong ground thomjil ai basi maruina haribo masum sida numit khudigi cultural program sing aduga te isei nungmai gi thorom sing pangthok tuna yengbu laliba adumba di Suba Siroi Festival yengbu laliba singi puni jin phang oiri akhoi ngaki mamang da ngasai akhoi English ki powder sungna thamjakhiba duni akhoi mafum asigi organizing ki adugumba chairman oiriba khasim wasum go unabada asuki mati mioi kayama handaki ani Suba akhoi gi Siroi Lili Festival sida ukul town da aduga haribo festival si akhoi tuan mafum ahum da pangthok pani akhoi Siroi Lili village da Siroi village da amadu ka koi Vaksi ground da koi Sirok festival pangthoi bi da mahum masida TNL ground sitana koi cultural program kya si mi khudingi pangthok pani aduna masida koi tonganba organizing committee ki mai kai digi koi homestay lising mo chama semja ba taraga su koi maruna ukul ki praja si yamna fajaba hospitality hai batai laiba imamana ba sing si masa ki mayum da lehan mana marum oirakan da koi homestay da leiba ki chang sidi kara handai hai ba koi organizing ki koi chairman oirba kasim wasum nang sai koi phongdok piram ba tuni aduga yamna attractive ori badi hai riba koi TNL ground sida koi tuan be store sing koi chana thangna bagi adugi firol gi aduga handicraft ki aduga flori koi gi flower ki mayam mai leiba besina laiba mayam sida tan da ba mafum masida ki koi chala kanda ore numidang si koi Sirok festival Vaksi ground na togudori bani nam pung taru community fu dagi diaduna nimin mangani si koi Vaksi ground da koi Sirok festival toguni aduga sida cultural program toguni aduga koi Siroi village ki koi ground da su masi pangthok pani aduna khwai dagi nungai ri badi sida koi anuba moina koi ki Sirok festival koi ki Siroi Lili Festival sida koi CCF fedana maruina magi winner sida 50,000 ki koi ki mai winner prize joga da adum ba tuan ba koi indigenous ki leiba post singa si koi mang daji yengbiyo ai usage leiba post sem si khallaga ingredients mayam singa ji khallaga adum ba thongba thakpa tanabagi adum ba koi ki competition ma pangthokpa china festival asiga chu yalma chawba koi puni moiri maruina CCF festival koi ki season 1 si kamai tona kari man ki pangtho ibno nunggi bo khalom si kari no hai bindam to khangna ba organizing committee guna jage isagi ming bom ne kip mangte kaujai maruina koi ki CCF festival pangtho koi competition pangtho ise sigi nunggi bo panam kari no dai bi nunggi obe pamdan se khoi ki Manipur da lairiba indigenous food asi puthokna ba mi miyam da state atop da country atop da khangan na ba adugi pandam ni tawri base hoju da competition kya lai competitor kya am lai aduga haying lotion gidori ba sida kamaina khoi ki sillang aduga ingredients piri ba sing se kari khoi sanga aduga vegetable kari kai no thong ma tana lisen habi khoi ki competitions da kai thongan bi ang sida tawri base kaino khoi ki yauri ba candidate asi
everywhere from Manipur ko mohoi gini ada yauri base hojik maita yauri maring yauri tarau yauri ko aduga different atop khra yauri contestant manga yauri ngarang makhantok re ngasi second day da su second makhantok amma khantok re hayeng se final oigani mi ahum marak sida winner amma khanjagani ajda 50000 ase kainona sponsor tawbibani MLA Laishiok aduga LLS printers aduga organizing tawbiri basina exotic school of cooking asina organize tawbibani asida ingredients si akoi Manipur da phangba ingredients khakta season nazari atopa season ade asida exotic indigenous oiba food no fusion oidaba adun kari thongali hinjang singje makal matel si kari kino makal matensi mokhogi on masagi puthok jabado aduda judge tawjari taste amasung mahak mana present tawriba aduda judge tawjari kari non veg item tawbra vegetable item tawbra kai to bige masida any item ya sida only game food not allowed idu tawba ado masi pangthop gi wakhalon si kai no masina khoi gi marakta nungsi chana ba purang na ba natragana khoi gi ba tuan ba khoi gi community myam se hai batai masi gi oi ba gi guthong myam leiri madu puthok na bra natrag kari wakhalon da pura phangdok yu na bi tamon habi adu magni khoina tawjari base mayam gi sida Manipur da jat aduga yam leiri maitai pangan haiba yam leiri adu khoigi akhoi gi isa gi puthok jaba akhoi gi on jat ki indigenous food to adu khanghan na ba adu puthok jabani adu gi main focus ta tawraga asigi she chef asi pangthok jabani season 1 asi yam nunga ji adu ngona thank you very much susila khoina ji una jagi badu maruina khushi se pangthoi badu gi organizing committee gi mihun ni aduna hayeng asi aroi ban mini aduna aroi ban mi oibani na hoji fawda mi si changak pagi chang si leptri susila ke habeni bele biro khoi rejit wakata na kita khangje ningi basi heng si mangani jan menu mini ko mangani jan menu minister mafam da kari kari pangthokani habegi matang su kitang pambiram chumi hayeng lo singida ba mangani chanba hayeng aroi bendu mini aduna saide haijigi betuni mi lak pagi chang si asugi matik ji thomjala yi haji dimdang warum gi khoi pung ahum ga minute kun chala ba si mi si lak pagi chang si asugi matik yami maruina mamang di chang dagi sum ngasi mari ni chanba si yam hengal ai aduna hayeng gi mangani chanba si da attractive oigidori base na mamang da haijagi ba khoi 100 ki si da sea rock festival si da American band ni khoi yori base still hard aru Queen's Rex si hayeng si aroi bonam hoi gi rock festival sigi adu ba Queen's Rex si yeng khoi nakpi gani khoi gi line si kudong zada bakha dagi makha phangja kitre hoji khoi makha ta pawng pisage ICM na sindana numit humni sa thakada ba capacity training program on loan appraisal and loan documentation non-farm sector under SOFTCOV scheme of NAVAD ngasidagi lampel party leba cooperative ki complex da hawdokre hawdopagi thoram da cooperative society gi registrar Aishrupa Sandra Saknairaba economist and Mohendra Manipur State Cooperative Bank Limited ki managing director A Subhas na maripa miyosing oina sarugyaki Professor and Mohendra na Manipur ke sel tongi pibam phagadana bo nabada chahi kaya dagi lam kaya da mamutta na khangdana thabak tokshin bagi hainabi amadi lana nampuda thabak pangthok nabagi wakhalon phongdok pa mathau tai haike society gi registrar S Rupachandana Manipur da loan pi khraga singbagi hainabi leite hairiba wafam asida bank na loan pi nabagi thabak tawriba field staff singi su chauna asoiba aran ba lei haike National Award Kanaga, Manipur, English Pottery, Masia Kona, Kasi Tama, Mikumi Tamuda University, Nahan Chanaram, School Bar, Yamama, Kanakari, Foxy, Chukoga, Manager Lagina, Hill of Shadow, Habi Marchita, Apa Mariam Sakata, Manipur, Sukana, paying Sutapa Lamsi, Manipur. Kena nungaya kawa setiap nama wahilam siapa apabila betul 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 ayo kita bersama. Lisam director nong nasaba Unako School gi potsi pubagari amata sangdana ba Common Zone Frida Lisam director miyam na wakan mifam chachakre lamdam adung inupi kya na sarya ki ban wakan mifam aduda Lisam director matam pumbagi Unako School sabagi gari changhaloi
Labukta school saba sarkarna thingbiu kanagumba sangsan amatana kut thingjin biganu haiba play card kaya wakan mifam ajuda sizinaki nupi amana phongdorakpada Unaco school nongna sariba si Nandebam lokol dani aduga lisam leraktana school sabagi potchai puba gari sing sathok sasin tawba sina miyamda khudong sahandabadagi atingba se thambani school saba atingba leite basigi matangda sakhangdaba kharana phone toina torokpa asisu pende haiki Haribase akhoi yam nungai jade sangsan amatana sigi maram sidaida khutingjan biraktaba pamjai angang nubi singda phone ha laita masang maming khangdabana tawbirakpase akhoi yam nungai jade agna sigumba charangna ba thabakse tawhan birakanu hatam supagi waina akhoi lisam narakadi changbirakanu magi nandabam lakun sidaida lam leibani khangde amani khangde magi lambien thiraga chapi khwa Sahi khudingi Ministry of Panchayati Rasta Piba Din Dayal Upadhyay Panchayat Saksakti Karan Puraskar Award isingni taratarek Imphal West Jila Parishad ta pirakre hiramasigi matangda lamphal dilaiba Imphal West Jila Parishad ki office ta pangthokiba paugi mifam amada Chief Executive Officer Imphal West Jila Parishad ki G Santi Kumar Kawina Ministry na Panchayati Raj ki makhada award mari pibagi manungda Din Dayal Upadhyay Panchayat Saksakti Karan Puraskar Award isingni taratarek ki manasi pirakpani Ministry na Manipuri State ki manung da lairiba Tampaki District Taruk amadi Singhi Autonomous District Council gi manung dagi khwaidagi thabak phaba district ta pirakpani masida citation amadi case award yauri case award asi district pollution gi matung inna yenglaga ministry na lakliba July natraga August gi manung da sinarakani award ki senfam lupa lak yankai dagi helak pasu yai hairi haike Amaramda Imphal West Adyaksha RK Tarunina Hairiba Award Asi Madhya Pradesh ki Mandala District ta Hokaba April ki tang kunmarida Bharat ki Prime Minister Narendra Modi yauna pangthokpa Panchayat Dega Mailena na pangthokpa thoram amada pirakpani Ministry ki team amana Imphal da laktuna yamna kumna thijinduna district singi data collection tarwa matung khwaidagi phaba district khalakpani Imphal West Jila Parishad na Central Sponsor Scheme kaya mai pangna pangthokiba amadi madugi chapchaba data sing ningthijana thamjinba yauna atai pangthokiba thabak thoram singda punging thogatuna mana asi pirakpani haiki Sina koi phajana koi ZP members koi tamarisna ade official single loina raga thabak se mai magi tokhum thokpase mapung phana phajana tawba aduna moi songi center gi mi laga check tawba la ambase da moina penja ba haitare moina osmain tawba yare CDP ba yare ne da koi da moi khara hangi adegi de koi myam tawba se machang se yenghal kan moi adum o haraga dum sakre aduga se lakpane ba April kumari se koi award se lawra roina Amaramda National Panchayat Dega Mailena Manipur Pumbagi Panchayat Chamang Humathoigi Manungdagi Site 1 Gram Panchayat ki Pradhan M Ibomcha Thanga Part 1 Gram Panchayat ki Pradhan Oinam Romen Dasu Prime Minister Narendra Modi na Certificate of Honor Kusinarakpada Site 1 Gram Panchayat ki Pradhan Mayangbam Ibomcha bu harauktean opagi thoram ama ngarang Site 1 Bazar Community Hall da pangthokre Sagol Mangtagi District Hospital Hongkidanaba Uyumpok Development Committee na Marilena Singi Pong Ning Silagli Hospital asi Sagwal Mangda Dumak Sabiu Hospital asi Kanana Bagi Damak Sang Silak Pakhongjang Kuding Magta Uyumpok Development Committee Friends Union Club Uyumpok amadi Uyumpok Mayra Paibina Saruk Yagani haina Uyumpok Development Committee na Thadorokpa Cherol amana Khangalagli Hausi Paugi Marthan Atienba break amtang lawsari Hakchangi labor solakpadagi produce ngakdaba hakchang choktarba tumma chaba yaraktaba khong hama nungairaktaba singidamata amatta naraba upaidi Jolib syrup amasung Jolib capsule wo chanmini sinabiyo Kaidawina kanano kaigino kaidawiyo masi pumna Noi lebedi gari ahan maga tong mangam drone khula laga tong ne khaniba namai doi kai dro senbun puthoga lebedi ngamdra senbun puthokna leiba ngamdrasu Imphal Finance ta salo ai ju ahan ba lengam tadana Imphal Finance tagi loan oine lori Imphal Finance na nongmu manung de gari loan lobu yabni putong chapa pizeri adom na pam makal gari kudingmak lobu be yabni Baba Quick zone gidi tata disconnect di mamal suma phang kuding chamane yo suma ngaro pista salabni na adu suma takta superlink footing gi offer mamum piri sidi tas electric rang no sin bagum na yoti sin bayar dudi sanagi mohut yang na sin bayar break matung da taram namok sari makata ba pawda
Thawal Turel da Kusim Yoiba Anaiba Lainang Jawa Ising Chantarakpana, Turel Asigi Sing Seasonariba Muishing da Awabu Erakpa Amadi, Laina Kayamarum Sandorali Basigi Matanga, Thawal the Laiba, Tongan Biscol Game Mahero Singna, Ashidagi, Amuhana, Infal More Lambigi, Saruk Tankai Matingduna, Human Chen Semduna, Hongzong Sankre. Committee on Conservation of Thawal River Sangsilima Hongzong Sagatuna, Thawal District Laiba, Mahero Lupsing, MSU Desam Amadi, MSF na, Masi Sangsin Kiba Hongzang Adu, Thawal Hawk dagi horaga Thawal Bazar Fauba Mahairoi Singna Human Chen Semduna Kholau Kaya Lauki Ising Mol Abadi Lenatina Kaya Thohali No Water No Life Our River Our Life Safe Thawal River Haiba slogan Kaya Plakar Sing the Iki Khongzang Adu Gamai Lenana Mahairoi Sing Luchingba Singna Phongdong na Kibada Thawal Turel gi problem asi Kohan Binaba Lengak Tahija Kiba Leire Turel Asigi Matak Tangba Sarukta Masin Season Aduna Ain Kaina Lengoi Pekpa Asina Ising Moslapani Turel Sida Aina Yadaba Monda Mulaliba Sing Lengangna Tumatam Dandi Piu Hibawapam Hongdoki Nasigi Khongzang Aduda Thawal District Manung Dalaiba School Kayagi Mahairoi Singna Sarugyaki Amuna kaina thalaba pollution thoba adum loba mang khaga doraba khogi Thawal Turel ma asing asi Thawal Turel gi pibam si mayung na athu matamda khogi Thawal Turel asi mahausa-gi laijaramiba khalla du kaidana khogi sinaba yaba aruba ising ohembida bataragadi Thawal River Conservation Committee ga amadi Thawal la leriba student union sing aroin MSU MSF amadi de samna khogi akanba khongjang Thawal River Conservation Committee de section apa khoi sem sadra laijar April ki tang kundegi haukiba Gram Swaraj Abhiyan gi manung channa Special Intensified Intravenous Immunization Program amadi March ki tang kuntartegi haukiba Measles Rubella gi matangda Review Vaccination Program gi saruk ama oina Total Immunization Program ama Bisnupur District ke manung janba Loktak Mayai da laiba Sampu Khangpokta pangthokre District Family Welfare Officer P. Merazong no Fongdarapada Satariba Program Asigi Bisnupur District ki oina khungang tare khangatpada Sampu Khangpok asi Yorakpadagi Vaccination ki program asi mapamaduda pangthokpani haiki Sampu Khangpok hairiba aikoi ising le loina question le mafam sida aikoina angang si pokpudagi na sei ani phawbugi manungda aikoi karigumba hidak si pokpuda kakkoda ba hidak 7 weeks da kakkoda ba Thamalere Kakodaba, Matangi Tada Kakodaba, and Lina, Akui Tama Pandagina, Say Ama Pawusda, Kakodaba, Hidak Singsi, Amata Chitadana, Have a full immunized Sida, Akui Moina, Chitaramba, Hidak Singsi, Akui Moilona Kate. All Loktak Fishermen Union Manipuri Publicity Secretary Nabazana Fongdarapada, Asiguma program ama packet piba asi Lamdam Adungi Miamgi Apatabagni. Health check-up ni sing bakaya supang tok piduna darka lai bahida langthak sing pihaningi haiki yam thagasai yam matam da ngami sing sigi lok de hogumba sing phalak tabagi saba ngamba diarrhea gumba asugumba sina kharma pungona tawale ada asugumba gi hidak langthak sing de henna mating pangbiraga de hena nungai jaba phungdok jagadi ngasi more ward number 3 talaiba Eastern Science School da kuntra tare suba World TV Day thoram pangtokre District TV Center Technopal Block Program Management Unit PIC Amadi Eastern Science School Committee More na punas tinduna pangthokiba thoram aduda More gi ADC N Bangkim State TV Officer Gopal Krishna More Primary Health Center gi Medical Officer in Charge Dr. K.I. Santi Kumar Sandil gi DTO Dr. M. Keso School gi Headmaster K. Shamona Maruiba Miyosing oina wangangki Wangang kibasing na fongdong na kibada Myanmar rom dagi miyoy kaya more rom da yam na toyna sangtok sangsin tawbana TV laina gi matangda more da di yam da saksiningay oidi haiba wapam fongdong na ki Thoranga may lena na school adugi maheroy amadi asa worker singda TV laina gi matangda wahang kaya hangbaga na sumna pakum piba singda asam bakudol posting piki Hauzilo silakpada mariba pau amuh na bizari Manipur lengang na miyam gi sel manghanduna tongba tawduna leire haina MPCC ki wangang loi ke SJ kishana haikre Amadi sakpi karong dagi khengzoi fabu gi lagdi semba gi tabak tawriba asida part 4 ki area da quality control tawdaba dagi lagdi semba tingsin kre Hazi fabu gi na di ICB de bizari ba Manipuri pawtang salojare miyang tabiru si pamukana kurumjari